Hai channel mayam. Agi channel sibu yang biriba channel mayam pernah pu mogol tang welcome to jari. Matam kure LB thada banga sing aktang LB thage channel mayam akchang biro channel mayam support to bio. Channel mayam kan gam panari ge nungai nari bo channel mayam. Asli net se hapet nungai. Wow, citra na. Kai chai no hai. Khoidum. Sanjita singa oja joy welcome. Target jari like to bimu. Suras lak le. Suras lak le aiba. Sunita na Suras lak le. Kanano hasu. Sunita Suras di 실제 때라쁘기리나. 아도 라이트 비라무 사지다 싱아 라이트 비라무 땡큐 오자 아이니 해. sunita 싱아 수라사야. 그이노 하시부. 오자 아이니 아이 sunita랑 까무 수라사야. 오케이 또 like 이나 오빠 해. Oh my god, ite ma Hare Krishna kagam parage ite ma kuire ai khangde da kari haigadamno haigadabai kaire aigi mobile sam pe khange video yemus nuaite hoje ai isei rehearsal lakpada atang yenga na yengu ja thokre oja ai Suraj ne aduga Sanjita singai thami kai duga ngai tra profile ming ondo pose ojari gyamen ta de chak char boy no pa chadriye che chak chadriye kim chak chadri ai yumdagi tholokpani ngatang isei rehearsal gi aduga LB se kuire ba thada ba ko singa ya da ba mobile su problem oire the net su nuai ta ba ga du ngatang jeng ga na jeng mo ja thokre o he 도자기 폰데이네 오케이 도자기 폰데 도자데쇼 자기네 서브스크라이브 또 홀로 수라스 난 호지 까이 레게 수라스 오케이 난 लखीपुर लेरिरो लखीपुर काइदा लेनो लखीपुर लेदि ओजाइदा लाउतना तौरे ओजा वाओ थैंक यू अदो ꯅꯪ ꯂꯛꯈꯤꯄꯨꯔꯗ ꯂꯩꯔꯗꯤ ꯑꯣꯖꯥꯏꯗ ꯂꯥꯛꯑꯣ ꯁꯨꯔꯖ ꯆꯤꯇ꯭ꯔꯥ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯣꯖꯥ ꯂꯛꯈꯤꯄꯨꯔ ꯈꯨꯅꯧꯗꯅꯦ लखीपुर खुनौसे इलेक्ट्रिक इनर समाना खुरमजरी जोय लाइक तो बियो चिनो मयाम लाइक तो बियो इनाउ पादी लुहोंबगी वीडियो सिंग जेंगबा जाम नुंगा काय देनो देचे काय देनो दिमा मयामगा मानादमिदा इसे इsak 상나 상바 मतन खागा सुम वीडियो लौबनी मयामदा येंगहानिंगदना को सुम चैनल पाइरो कोबनी सुम नांगा कर तोनुगा हाय तारे तेमा मी दुमाना ले चाइबको फजा फजाबदो लौबो ngamदियाबको इसे सकपनिया सुम सक सुम लौबनी अदुबो इतेमे नुंगाय हाबे तमते तेमे थागतसरी सुरेश न पजा है वेलकम सुरेश खुनौदा ओ हंदक से ओजा लखीपुर खुनौदा लखीपुर में इसे इतियाबको हंदक सिलचरो जाम चलले आई लाकले हो उरे इत्रा थोखरा मारे
오자기 모바일 시수 베야 가레버 수레스 아마 글로가 영보 로컬 신군항아니 푸아에 오자 짝짜라 봐요 짜드리 수레스 오자디 뿡따다 짝짜요 tìm là cây chai này chứ nó khôi đùm chai mới khôi đùm anh lấy chạy gòi thế này mà có xây hát ở đây luôn rồi cả lại để cắt bạc khôi đùm chai đi bạn thế mày chai xuống thùng à bỏ Oja là khi tôi lẩu tận này à năng lẩu Oja thì nếu tuần trái chút không là đi cái máy lạc cái này ôi mà chăn như này đi khơi đúng giảm ba mi ô ấy cái mà này chứ mà ấy chứ khơi đúng giảm ba mi sau đó sẽ chắc bao lôi đấy có 시다 cái mà tận 밤문 đấy 애가 khơi đúng đấy 자게 khơi đúng lôi đấy sai chứ sau đó sẽ chắc lôi đấy cái nào 그런데 라오자 그리 숨 까이데 낭 라우드나 와우 나마다 따다방고 제조이 나마다 잠 농아래 아고 돌아 꼬이루래 나도 라이단 땡큐 짝 통어번 나마다 너 애기 민지엔도 타무고 쟁여자 허 쟁여 lau cái nó nang oja de lau oja hayeng di ekadasi ni sei tengjak song bandra lei lau tana 이싱 마시려 봐. enge kan do namada cha thabo ado hoi oja kai khini ko narmada 얼마 그냥 나한 땅꾼 맞아 이제 뭐 맞아 나한 땅 다 예. 따뜻한 해줘 때문에 더 그러 봐 간 나오네 오자니 라우 하이디 나게 에 오자디 꾸이레나 능 exam 타딩 망데 라우 하이디 디야 능아 락자가 hành lawo cho không bắn ra nè ấy mình chân đưa ta với cái mấy cái cái đi 상더보다 상더봐 난 cây thabo suri ge nè sang đi đó 난 cây thabo suri no nan mà ra cây nhang thong anh nè mua bao gì đây bị ta là ô Hawaii ô ô giấy tu sinh sẽ ô ok tu sinh chụp bữa ai úc chali tu sinh đó tu sinh đó úc chali đó nó pa thế mà thô là kìa chắc thùng kiểu hồi thế mà Hare Krishna 타겟짜리 때만 하고 내가 장비에다 먹을 때 때문에 뭐 눅딘 오케이 또 sana kai chali ba laki bu kuno sum chali ran ta kana pula pul chali ja pul to chali ra jumda mamam thondale horo ba haise bo chitra lamaga thokare nuaite thoke su hairamde leigi su hairamde sumai tawsi nuaite ko ite ma thoke hairame thokare ne tawja okay
ꯀꯣꯏꯔꯣ ꯅꯪ ꯁꯪꯕꯗ ꯑꯣꯖꯥꯒꯤꯗ ꯑꯣꯖꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯗꯨꯕꯨ ꯇꯧꯔꯛꯎꯗꯅ ꯀꯩꯅꯣ ꯃꯃꯥꯒ ꯑꯩꯒ ꯂꯛꯈꯤꯕꯨꯗꯣ ꯂꯥꯛꯑꯦ ꯑꯣ ꯃꯃꯥꯁꯨ ꯂꯥꯛꯄ꯭ꯔꯣ ꯌꯨꯝꯗ ꯊꯥꯗꯣꯛꯑꯝꯃꯅꯤ ꯀꯩ ꯂꯥꯛꯏ ꯀꯩ ꯅꯍꯥꯟꯁꯨ ꯌꯨꯝꯗ ꯀꯩꯅꯣ ꯇꯧ ꯆꯪꯉꯦ ꯑꯗꯨꯝ ꯊꯥꯗꯣꯛꯑꯝꯃ ꯂꯥꯛꯏ ꯀꯩꯒꯤꯅꯣꯅꯦ ꯃꯃꯥꯒꯤ ꯃꯄꯥꯝ ꯂꯛꯈꯤꯄꯨꯗꯔꯣ ꯁꯨꯔꯁ ꯃꯃꯥꯒꯤ ꯌꯨꯝ ꯂꯛꯈꯤꯕꯗꯣ ꯍꯣꯏ ꯑꯣꯖꯥ ꯑꯣ ꯌꯥꯝ ꯅꯨꯡꯁꯤ ꯃꯃꯥꯒ ꯀꯣꯏꯔꯧꯅ ꯑꯣꯖꯥ ꯍꯣꯏꯗ ꯃꯃꯥꯒ ꯀꯣꯏꯔꯧꯗꯅ ꯆꯤꯇ꯭ꯔꯥꯁꯤ ꯂꯥꯛꯑꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯅꯔꯃꯗꯥ ꯂꯩꯔꯤꯕꯣ ꯆꯥꯇ꯭ꯔꯦꯠ ꯍꯥꯞꯄ ꯀꯌꯥ ꯆꯥꯇ꯭ꯔꯦꯠ ꯀꯌꯥ ꯍꯥꯏꯕ ꯆꯠꯅꯈꯩ ꯗꯦꯠꯇꯣ ꯃꯣꯕꯥꯏꯜ ꯆꯪꯉꯗꯤ ꯈꯪꯒꯅꯤ ꯍꯣꯏ ꯑꯣꯖꯥ ꯀꯣꯏꯔꯛꯀꯦ ꯈꯪꯉꯦ ꯅꯪ ꯀꯣꯏꯔꯛꯀꯦꯇꯅꯤ ꯅꯪ ꯍꯥꯏꯗꯣ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯉꯩꯗꯤ ꯀꯣꯏꯔꯛꯀꯦ ꯍꯥꯏ ꯁꯅꯥ ꯁꯦꯟꯖꯝ ꯖꯣꯏ ꯋꯦꯜꯀꯝ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯅꯥ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯁꯅꯥ ꯀꯩꯗꯧꯔꯤꯒꯦ ꯂꯩ ꯍꯥꯏ ꯂꯩ ꯔꯤꯜ ꯁꯦꯝꯃꯤꯔꯣ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯡꯕ ꯌꯥꯗꯦ ꯅꯔꯃꯗꯥ ꯅꯍꯥꯟ ꯑꯃꯈꯛ ꯊꯥꯡꯒꯠꯂꯤ ꯖꯣꯏꯄꯨꯔ ꯆꯠꯂꯨꯕꯒꯤ ꯍꯣꯏꯅꯦ ꯅꯪꯅꯤꯅꯦ ꯇꯥꯗꯣꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯅꯤ ꯍꯨꯔꯥꯟꯕ ꯆꯪꯕ ꯗꯩꯌꯦ ꯍꯨꯔꯥꯟꯕ ꯆꯪꯉꯒ ꯌꯨꯝ ꯊꯥꯂꯥꯏꯗꯣ ꯐꯠꯇꯦꯅꯦ ꯌꯨꯝꯗ ꯂꯩꯒꯗꯕꯅꯤꯅꯦ ꯅꯔꯃꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯒꯔꯇꯂꯥꯗ ꯐꯖꯅ ꯀꯣꯏꯊꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕ ꯐꯪꯗ꯭ꯔꯦ ꯇꯥꯗꯣꯗꯤ ꯀꯩꯗꯧꯅꯤ ꯅꯔꯃꯗꯥ ꯑꯩ ꯈꯪꯂꯤꯕꯣ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯌꯦꯡꯕꯤꯕꯅꯤꯀꯣ ꯅꯔꯃꯗꯥ ꯍꯥꯏ ꯃꯁꯤ ꯑꯩꯈꯣꯏꯗꯗꯤ ꯇꯥꯔꯝꯗꯥꯔꯦꯕꯣ ꯑꯩꯗꯤ ꯀꯩꯕ ꯍꯧꯖꯤꯛꯇ ꯃꯤꯅꯤ ꯕ꯭ꯂꯣꯛ ꯑꯃ ꯑꯞꯗꯦꯠ ꯇꯧꯔꯦ ꯑꯣ ꯇꯧ ꯅꯠꯇꯦ ꯑꯣꯖꯥ ꯊꯥ ꯑꯃꯅꯤꯒꯤ ꯇꯅꯤ ꯇꯥꯗꯣ ꯖꯥꯝ ꯌꯦꯟ ꯃꯔꯨꯝ ꯀꯣꯟꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯔꯛꯀꯅꯤꯅ ꯌꯦꯟ ꯃꯔꯨꯝ ꯃꯣꯏ ꯌꯦꯟ ꯂꯣꯏꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯕꯤꯅꯤꯒꯤ ꯑꯍꯟꯁꯤꯡꯒꯤ ꯃꯈꯣꯟꯗꯤ ꯇꯥꯗꯦ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯑꯉꯥꯡꯁꯤꯡ ꯃꯈꯣꯟ ꯇꯥꯏ ꯃꯆꯥꯁꯤꯡ ꯃꯣꯏ ꯃꯆꯥ ꯑꯍꯨꯝꯃꯨꯛ ꯆꯠꯈꯤ ꯀꯔꯤꯕ ꯑꯅꯥꯕ ꯍꯦꯟꯖꯤꯟꯕ ꯀꯩꯅꯣ ꯇꯧꯋꯦ ꯀꯩꯒꯤ ꯑꯣꯖꯥ ꯚꯥꯏ ꯑꯣꯏꯔꯒꯦ ꯑꯣꯏꯔꯁꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯧꯒꯦ ꯍꯥꯏꯔ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯗꯣ ꯅꯍꯥꯟ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯊꯥ ꯃꯔꯤ ꯃꯉꯥꯁꯤꯗ ꯑꯣꯀꯦ ꯁꯨꯔꯁ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯏꯆꯥꯁꯤꯗꯤ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯀꯣ ꯅꯠꯇꯦ ꯑꯣꯖꯥ ꯑꯣꯀꯦ ꯅꯠꯇꯦ ꯃꯥ ꯍꯌꯦꯡ ꯀꯩ ꯂꯩ ꯀꯥꯏ ꯆꯠꯀꯗꯧꯔꯤꯒꯦ hãy chịu đi bài tung sâu xỉn ꯇꯥꯗ ꯑꯒꯔꯇꯂꯥ ꯑꯩꯅ ꯏꯅꯝꯃ ꯍꯣꯏꯒꯤ ꯌꯦꯟ ꯂꯣꯏ ꯑꯗꯨꯒ ꯑꯩꯅ ꯕ꯭ꯂꯣꯛ ꯂꯧꯔꯛꯄꯅꯦ ꯍꯣꯏ ꯂꯧꯔꯣ ꯁꯅꯥꯅ ꯍꯥꯏ ꯅꯔꯃꯗꯥ ꯍꯥꯏ
하이너마다 하래. 하이너마다 호이 호이자. 미 아초바 오동니 굿 두니드나. Hey nana mi apa thaba choba thabak toraga ojabu nungsibigadro ja hai Suraj hey nana matik chaba mi ma police sar oba khangde SS oba khangde any agriculture department gi khangde matik chaba thabang ore de ojabu nungsibigadro Suraj ojabu nungsibigadra ba hey nana matik chaba thabang torakanda Suraj nang he matik chami ojabu nungsibigadro Surasna hoi oja cinta taunu good doni dana icha sidi ay nana matik chaba mi police officer ga orektana APS ka orektana ojabu kaw hai to e sana sana bai oja hai ke gino sana bai udu se ngagwari ta ko dana sana chak thong abo 왜 이번에 애랑 준이해내 하고 mutam pumuda 이거지 mai papa oiko agi cha Suras mutam punda mama kaw nu baba kaw nu lairik phajan to soge thojan dagi ay matik chami oiba ngamba oiko ojana bol piri sini chitra se lama thokare kaw oja punsida thank you nungsi yam nungsi oja namada nungai taramare angunda narmada sanana saidagi hai narmada ne kawinam ta khumbidrabo o ma brok semi mare sana warorunu hai narmada ne ngasare kawrin to khumbirakte ba narmada nang leba thobo thola di thoye hai mu tadum tamun thoye hai mu narmada leiribo thokrabo sana sana nang khanga nu ko hai bindhau ne na laktra hai bindhau le na ra hangu sana to asi social media ni hai hai narmada na sai kaujarmani ne sanana asengbo narmada asengbo nate sana media nate ko surasna bindhau le na laktra hai mayam thabal chongba ga chana drabo ngasi joypur thabal chongba le bani chinaw mayam ngang ngahana doleng kunda chongsa sana se irebita na te ta do o kana no ai khangde sana sendam kun mangada kunauda thabal le yai day 25 day 25 ti hayeng ni dana natro
ꯁꯅꯥꯁꯦ ꯀꯗꯥꯏꯒꯤꯅꯣ? ꯀꯩꯕ ꯆꯥꯗꯨꯝꯒ ꯌꯥꯎꯔꯗꯤ ꯍꯥꯎꯒꯗꯕ. ꯆꯥ ꯌꯥꯎꯔꯤꯌꯦ, ꯆꯥ ꯌꯥꯎꯔꯤꯌꯦ. ꯍꯣꯏ ꯑꯣꯖꯥ. ꯁꯅꯥ ꯀꯥꯏꯗꯅꯣ? ꯋꯥꯎ! ꯑꯩꯈꯣꯏ ꯆꯔꯥ ꯂꯥꯛꯑꯦ. ꯑꯣꯖꯥ ꯃꯪꯒꯣꯜ ꯈꯨꯔꯨꯝꯖꯔꯤ. ꯌꯥꯏꯐꯔꯦ, 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 ꯌꯥꯏꯐꯔꯁꯤ, ꯌꯥꯏꯐꯔꯁꯤ. ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯣꯀꯦ ꯁꯅꯥ. ꯑꯣꯖꯥ ꯑꯩ ꯌꯥꯔꯤꯕꯣꯟꯒꯤꯅꯤ. ꯑꯣꯀꯦ ꯑꯣꯀꯦ. ꯁꯅꯥ ꯁꯟꯖꯝ. ꯑꯣꯀꯦ ꯋꯥꯔꯧ ꯌꯥꯗꯦꯀꯣ. ꯑꯩ ꯃꯇꯝꯁꯨ ꯀꯨꯏꯔꯦ LB ꯊꯥꯗꯕ. ꯑꯗꯨꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝꯅ ꯂꯠꯂꯦ ꯊꯥꯡꯒꯠꯄꯁꯦ. ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯒ ꯃꯣꯕꯥꯏꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ. ꯑꯗꯨꯅꯅꯤ ꯁꯅꯥ ꯁꯥꯎꯕ ꯌꯥꯗꯦ ꯀꯣ. ꯊꯥꯒꯠꯆꯔꯤ. ꯑꯩꯅ ꯀꯩꯒꯨꯝꯕ ꯀꯥꯎꯅ ꯁꯣꯏꯈꯤ ꯇꯥꯔꯁꯨ ꯋꯥꯔꯧ ꯌꯥꯗꯦ. ꯑꯣꯖꯥ ꯔꯤꯕꯣꯟꯒꯤꯅꯤ. ꯁꯅꯥꯁꯦ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯥꯛꯏꯉꯩ ꯃꯇꯝꯗ ꯔꯦꯕꯤꯇꯥꯒ ꯍꯣꯝ ꯁꯨꯅꯕꯗꯣ ꯑꯣꯏ ꯃꯥꯜꯂꯦ. ꯆꯨꯝꯕ꯭ꯔꯥ ꯁꯅꯥ? ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩ ꯇꯧꯕꯗꯣ. ꯆꯔꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯇꯣꯂꯤꯡꯈꯨꯟ? ꯆꯔꯥꯅ ꯂꯥꯏꯛ ꯗꯟ ꯍꯥꯏ. ꯊꯦꯡꯛ ꯌꯨ ꯆꯔꯥ. ꯇꯣꯂꯤꯡꯈꯨꯟ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯂꯥꯏꯠ ꯃꯉꯥꯜꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯣꯖꯥ ꯌꯥꯔꯤꯕꯣꯡꯒꯤꯅꯤ. ꯁꯅꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕꯣ? ꯆꯔꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ? ꯆꯔꯥ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ? ꯁꯤꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ. ꯁꯤꯅ ꯃꯌꯥꯝ ꯀꯅꯥ ꯂꯩꯔꯤꯒꯦ? ꯑꯣꯖꯥ ꯑꯩ ꯊꯣꯛꯂꯦ ꯕꯥꯏ. ꯁꯅꯥꯅ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ. ꯑꯣꯖꯥ ꯑꯩ ꯏꯄꯥꯝꯗ ꯀꯣꯏꯔꯤ. ꯊꯥꯕꯜꯅ ꯃꯣꯕꯥꯏꯜꯗ ꯆꯣꯡꯂꯤ. ꯋꯥꯎ! ꯇꯥꯗꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ. ꯆꯥꯛ ꯊꯣꯡꯒꯦ. ꯑꯣꯀꯦ ꯅꯔꯃꯗꯥ. ꯒꯨꯗ ꯅꯥꯏꯠ ꯇꯥꯗꯣ ꯃꯪꯒꯣꯜ. ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ. ꯒꯧꯔꯝꯅ ꯁꯦꯟꯖꯝ ꯀꯥꯏꯗꯥꯏ ꯈꯪꯒꯅꯤ?
ꯊꯥ 4 ꯃꯇꯨꯡꯗ ꯊꯣꯛꯂꯒ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯊꯣꯛꯂꯦ ꯕꯥꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯑꯣ ꯑꯣꯖꯥ ꯃꯪꯒꯣꯜ ꯊꯣꯡꯂꯤ ꯑꯗꯨꯝ ꯆꯥꯅ ꯑꯣꯀꯦ ꯁꯟꯖꯝ ꯕꯥꯏ ꯍꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ 오자 바이바이 수라스 바이바이 수라스 오자 KMC 그린노 아이디 왈리다 자라 호렌 당 뿡따라다 아이디야 당 뿡따라다 근데 nga 통음니 호이 오자 करी तौरगा कईबा करी तौरगा दी कई है nga थोंबा इसना सपोर्ट तौबियो कना लेरी चिनाव मैम चंबीरो फरे ओजा बाय गुड नाइट थबक खितंग लोइसलुगे ओजा ngasa kai chana hamaga hajikta थबक लोइसलुगा ngasa kai tole no चित्रा मणिपुर कंगम तौरीगे थबक खितंग लोइसलुगे ओजा ngसादि चंगक्त्र हये चंगागा थबक लोइसलुगे ngasa kai tole ye तारिबो चित्रा मणिपुर कमाय तो इरांग ओजा लेनाना जाम हंगबनी ओजा मंगोल एबी थाब्रा हाइना ओ नोन लाकब्रा हे आई कुइरे चरा एलबी थादबा आई नेटसु नुंगाइते दे मोबाइल सु बेरा कारे वीडियो सु लली नहान वीडियो म थांगले अतै वीडियो थांगमदन लेरे को ngसाइ कैसु संहौद्रे चित्रा चाक थोंगबो नुसिये चित्रा जे कुइरे उदबा हंदक ngasi चंगाई नोय मणिपुरी सा चायांग थोंगदा हावबनी को कोई लेना दो कुइरे उदमा आइगी वीडियो लापसु दे थोंग लियो जा करी मथेनो चित्रा ngasi lakpasi yam nungai harawiba ai yam support tawiba mini ko se islam yam khoi chitra se ma channel le paide de bo maitei islam yam gi channel loina support tawbani ko ma islam yam pro ki video yengbani support tawbani bai amu lakke iromba wow iromba idi kuira kanu ko phallau ko adana khoi chitra jam phabani iromba tali he ai iromba chaingde 하이디 nga thongna thawai ni hayang ga babaita ngang hingdo tande mani dong le mare ba hayang nampu do go from buro da namsen den tolu bai amuk la ke iromba kuira kanu ko ai kuira pung hong den tha deba jumda halani मैम सपोर्ट तो भी को सपोर्ट जाओ दरे यालन तारा सही ले ना पान थो दे अन्या इस ओजा खंगाय ओजा नु नुआय दा खंगाय बामन सा बिसो नाम सा में इन सकी सही है अभी भी जाओ दे यान सब कुछ ना अभी हो के तो न को तो ये
ꯃꯣꯏ ꯄꯤ ꯃꯣꯏ ꯍꯥꯏ इचनाव कना कना ये हतंग सपोर्ट तौबियो आई मरम मक्ता थेगे कंटिन्यू थादबनिना मिसु इला लापिदे हा चंगबिरे इबा इचनाव म्याम बो हानिंगाय ते थागचरिको मंगोल नतना अदुना इचनाव म्याम ngasi aigi LB sida ai amka wahi amtang thamjage ai chakhiba pai tang tra soi raphok chakre lakhipu online da su kasai dai de haijakre aigi nat sankirtan nama hangdokchare maramdi ko kasarasi nat sankirtan je mami samchalakle jamna phibam chadabase akoi lakhipu area sini aduna aigi nusijaraba iramdam lakhipu area siki khanjaraga aina ngamdana haitana pangdana संगीत विद्यालय में हांगजबसी एडमिशन लौजरी अदो म्याम एडमिशन लापियो इचनाव सिंसु लाइक तंबियो नट संगीतन सु जोखसी नट संगीतन हाइबसी अखोइगी गौर संप्रदाय अखोइना हिंगिब मखै पोकपगा सिबगदा चंगदब जादब नट संगीतन निको इचनाव म्याम असिमतदी इचनाव म्याम खंगमिनसी आई अदु यामना हेंदोक थोइदोंना अखंग अहि ओजारेन सु नचदे हौजी की ओजा गुरु सिंगी मखादा असुम नट संकेतंगी मियाम तरा समाज की थगन मचा मम चचबनी अदुना ngasi laila su fatana aphawba officer oigiba jai DC oigiba jai ko adubo akhogi nat sankirtan sidi mathau yam tariba akhogi lanafam orba ko miyam samajna walna masa khangiba maitegi fajarba nat sankirtol culture sibu jokhasi ichnaw maya ngasi nat sankirtan nasu tamatik magun chawrba nat sankirtan amani इचनाव मया लाइसु तमगनी नट संगीतन सु जोखतब जाते अदन हौजी अखोइ लखीपुर एरिया सिगा नट संगीतन से जान ममी सामे इचनाव मया अदुना हौजी मी मसीबदा पुथोकनिंगाय मी लेते पुंजैना मी लेते इसै सकना मी लेते अदुना ओजा गुरु सिंह तंबिरंबा खजितंग सिदेदि अखोइ ताथुक ताथिन तौरगा हिंमिनसी चमिनसी अदुना नट संकीर्तन से अखोइ जोखसी आइना हाइजनिंगी हाइरिबा नट संकीर्तन से ओजा बाय ओइरगे जामना लांगी बॉय ओके चरा हाइनिंगाय तन थागचरी ngahak ओजागी चैनल न चंगबिरमगी दमक्ता चराबु ओजा मंगोलना थागचरी अदुना आइना हाइजरिबसी लाई गुरु सिंह इचनाव सिंह गौर संप्रदाय ओइरबसु मैतै अपोप फुरपु ओइरबसु मखोइगिसु सिबदा पोपदा लोइना चंगी मतनी नट संकीर्तन सी अदुना आइना अमका नाइजरी आइगी लखिपु एरियादा लेबिरबा इचनाव मयाम आइगी चैनल सिबु नुंसिबिदना येंबिरिबा इचनाव मयाम पुनमंगना आइगी नट संकीर्तन हांगजरिबा संगीत विद्यालय सि मियामना लापिदना मपुंग फानबि वाइना आइना नुलुकचरी आइगी संगीत विद्यालय से ममांगदसु हाइजेखरे चांदे शर्मा मणिपुरी संगीत विद्यालय कसार काकमरा हारिबा हेक अखोइगी बस कांडीदगिना अवांग पांगना चंगपा किलोमीटर अम्मा को लंबी सुजाम फरे हेक अहानबा फंगबा रेल क्रॉसिंग मनाक आइगा इधौ चांदे शर्मागी गेट ममांग मक्तदा लेजरे को मांतोपता हौजगनी लाइबा अप्रैल की डेट फाइनल दी ताद्री हौजिमक्कीदी सुम चौरापी डेट 19 असमाना खन्ना नैनरी को दिना फबमदा हंकुकचरगे अदुना इचनाव म्याम सिंह थाइना ओजा गुरु सिंहनदी जामना वाना खोना खोंगना चलगा इसै सोराधा कर्म सामी को अदुगदी खोंगना चलगा जाबरीबोन ताना साइकेल दा चलगा सोराधा कर्म चलमी हौजिकती युमथोंग खुदिंगी गाड़ी लेनरे हौजिकती मिनिट 5 दा सिबा जौरे मिनिट 5 लखिपु जौरे पुंखाय अमदा जारीबोन जौरे हौजिकी मतम चाखोलकपनिना अदुना गा मरा हाइबा इरमदम सिसु जामना थापलम नते इचनाव मया को हौजिकती 24 घंटा गाड़ी सुम फंगम ngतनी नट संकीर्तन से जोखसी अदुम जारी मखैदी आइगी लेबिरो कसार अमेंगसु आइगी लखिपु एरिया दा लेबिरिबा अहलमन सिंगना इचा इसु सिंगसिबु नट संकीर्तन जाहोनसी लाइखु तमहनबिउ अदुन हौजी आइना सुम उजबदा लेरिबा मैतै समाज जिक असिदा
ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯃ ꯎꯔꯦ ꯑꯩꯈꯣꯏ ꯏꯁꯥꯅꯇ ꯅꯠ ꯁꯪꯀꯤꯔꯇꯟ ꯇꯧꯔꯒ ꯄꯨꯛ ꯊꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤ ꯇꯔꯥꯏ ꯇꯔꯥꯏ ꯈꯪꯕꯤꯒꯅꯨ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅ ꯈꯪꯕꯤꯔꯕꯅꯤ ꯋꯥꯔꯜꯅ ꯃꯁꯛ ꯈꯪꯉꯤꯕꯅꯤ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟ ꯐꯖꯔꯕ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠ ꯀꯣ ꯆꯟꯗꯣꯟ ꯇꯋꯥ ꯐꯖꯔꯕ ꯅꯤꯡꯊꯤꯔꯕ ꯃꯩꯇꯩꯒꯤ ꯄꯦꯅꯥ ꯈꯣꯡꯕ ꯃꯩꯇꯩꯒꯤ ꯈꯨꯅꯨꯡ ꯏꯁꯩ ꯃꯩꯇꯩꯒꯤ ꯂꯥꯏꯁꯣꯜ ꯏꯁꯩ ꯃꯩꯇꯩꯒꯤ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ Hello? ꯏꯁꯩ Hello, ꯃꯁꯤ Lakto Intro. ꯃꯤꯌꯥꯝꯅ ꯁꯛꯈꯪꯅꯕ ꯑꯃꯠꯇꯅꯤ Beli Pumda ꯑꯗꯨꯅ Parakra. ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯦ ꯑꯩꯈꯣꯏ ꯌꯣꯛꯈꯠꯁꯤ Tabro. ꯌꯥꯔꯤꯕꯃꯈꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯟꯗꯛ ꯆꯠꯂꯤꯕ ꯃꯥꯔꯁꯀꯤ Ha? ꯇꯥꯡ 30ꯁꯤ ꯃꯅꯨꯡꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅ Hello? ꯂꯥꯛꯄꯤꯔꯒ ꯑꯩꯒꯤ ꯁꯪꯒꯤꯠ ꯕꯤദ്ꯌꯥꯂꯣꯏꯁꯦ Oh. ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯌꯨ ꯅꯠ ꯁꯪꯒꯤꯇꯣꯟ ꯇꯝꯃꯤꯟꯅꯁꯤ ꯍꯤꯡꯃꯤꯟꯅꯁꯤ ꯌꯣꯛꯈꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯎ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯥꯛꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯕꯁꯟꯇ ꯎꯗꯕ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯏꯀꯣ ꯑꯝ ꯊꯝꯃꯛꯀꯦ ꯀꯥꯇꯣꯟ ꯀꯥꯏ ꯂꯩꯒꯦ Okay, Udiba. ꯅꯕꯃꯤꯅꯦ ꯃꯌꯥꯝ ꯐꯣꯟ ꯑꯃ ꯂꯥꯛꯄꯅꯤ ꯅꯕꯃꯤꯗ ꯉꯥꯏꯈꯣ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯣꯟ ꯇꯧꯒꯦ ꯁꯣꯔꯥꯠ ꯑꯃ ꯂꯥꯛꯄ ꯑꯣꯖꯥ ꯕꯁꯟꯇꯅ ꯍꯥꯏꯕꯅꯦꯕ ꯊꯥꯃꯟꯈ꯭ꯔꯕ ꯕꯣꯟ ꯇꯔꯥꯛꯄꯨꯗꯣ ꯅꯕꯃꯤꯅ ꯉꯟꯅ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯅꯤꯗꯣ ꯑꯩꯅ ꯁꯤꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕ ꯂꯩꯍꯧꯔꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯣꯖꯥ ꯕꯁꯟꯇ ꯐꯠꯇꯦ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯋꯦ ꯊꯥꯕꯨ ꯊꯥꯞꯄꯦꯕ ꯕꯣꯟ ꯇꯔꯥꯛꯄꯨꯗꯣ Nani? ꯅꯕꯃꯤꯅ ꯉꯟꯅ ꯆꯠꯄ ꯃꯊꯧ ꯇꯥꯔꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯥꯛꯇꯪ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤꯀꯣ ꯑꯣꯟꯂꯤ ꯃꯃꯥ 1 hours Nova Mission Jigani Bida. ꯅꯕꯃꯤꯗ ꯖꯩꯒꯅꯤꯗꯅ Right. ꯅꯍꯥꯟꯃꯨꯛ ꯔꯣꯃꯦꯟꯅ ꯀꯌꯥꯗꯅꯣ ꯍꯥꯏꯒꯨꯝ tꯧꯗꯥꯏ ꯅꯪꯉꯣꯟꯗ Ajit na hayo to. ꯐꯣꯟ ꯇꯧ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯔꯝꯒꯅꯤ Sakto ni. ꯍꯪꯉꯨ ꯍꯪꯉꯨ ꯍꯀꯥꯝ ꯆꯜꯂꯤꯌꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤ ꯖꯣꯏꯄꯨꯔꯗ ꯊꯥꯕꯜ ꯆꯣꯡꯕ ꯂꯩ Hello. Oh, na kano ay do puja age do kay kay lumino. Oh. ꯅꯪ ꯀꯩꯅꯣ ꯍꯪꯉꯨꯅꯦ Nava mi do isay ro. ꯀꯥꯏꯗꯅꯣ ꯀꯥꯏꯗꯅꯣ ꯍꯪꯉꯨꯅꯦ Ah, lala. ꯑꯩꯒꯤ ꯏꯁꯩ ꯆꯠꯂꯒ ꯁꯣꯔꯥꯠ ꯂꯩ Kamangono ag isay chau chai na ay ko de. ꯁꯣꯔꯥꯠ Sorata mo kala ye. Eh. Ah. ꯀꯅꯥ ꯀꯅꯥꯅꯣ ꯍꯪꯉꯨꯅꯦ
Kena lu nggak ikata. Sudah aja kayak Fayani nalang enggak? Ini gak pun kena hong. Pung kena. Ni hong terang. Koi humta, moi humga, mari. Siapa yang? Kalau manggon pergi. Hello. Ni kena nengah pang tuang gak pung ama kita. Atma tu ni dum thugai ro kita ondo. Pung ama gak saya ni tanah jaga tu bukan tu buki jari nuna. Pung ama gak saya ni tanah kita buki jari nuna ba. Kena tahu ya itu mana. Kena tahu nu mana tahu nu kamanga kamu isi sebagai tahu rami pun nu komplain lah bani. Sangkita nama dah saya ni ke pungam na kamai tahu bejari nu. Aduh memang kami sorry kamu isi sebagai kamu kerana jai na lepas dah pala isi orang pungan lep tanah. Jaga mata di mana macam sudah nak kerana mana kerana tahu tu na. Jaga mata baca pala pung ani isi orang jauh dulu ni om dah pamsak uasu. Pilih pamsak uasu tu ngai terpon dah cum na isi ni ke pung tahu bam ni. Aduh kiam saunari hujie tu kia. Jaga uasu pamsak uata di isi orang pung ani asil yang terapani. Cuma terpon amugi nam sangkiton tabana makalamani. Isai emang pungan sum tahu kerja. Aduh mau jaga mah sangkiton mah tahu. Jumbo ni jada nu na hai dan tahu ni, nu na hoi jada na jasa ni tahu ni macam tu. Jada tahu tu na sok unu tu na. Ay ngang na gini sana tu. Aduh nam som pura mana si bamun ni nam sahur ni, bamun ni jai na tahu betul ke. Kali tanya, bujai dan tahu ni. Odibas ka nasa tu pura bo odibas ka. Odibas ka pura bo. Pay ne pura dia. Nguk ta ke ne. Nguk ta ke hai ba. Deh. Oh, hello ka. Wow, nungari bo. Kam tahu lagi nang bo, naik tu terus. Nungari. Hanya exam thari bo. Tahu teka, exam lo re bo. Exam loidri hai. Okay. Exam loidra badi potharo ko like phajana pau. Yes, phajana pau. Nang in naming phajana nang naming dam to phajana hai mun se ka dam to. Kana ga sakado ne to. Kana ga sakado ne odibas to. Pangtuna pura ba to.
pudraga na thon to diba sak to ro hoine hoine lai puni ne lai bane ba adu dum loi banang siba sagi mangona hawra adu khada taki taki da hawdur mine 다도 너가 너 너도 미네 aduga tharaga oraga odiba sakcha to miaba saudna sauaba mong chagera charo mi sei param dudi kai ba jabro exam loidri chaising charbo mangani pudora mangani pudoiro hoine mangani po lising mari mangari phangani dena jare da wow ai ning them la e ning them 근데 사라고 얘기는 이제 tamo joy joy kuireda inaudi udaba 어어어 nai tok de kamai kamai tawri chaising charbo 봐봐 잠만 ning them chaising charbo kya laina tong dong chakan na udiwas baton lori ba mi mangne baton tore mi mangne somani ning chak charabo hoi tamo udaba kuire aidi chare tamodi chadri ning them tamodi pung makhai tara dai chai kari mathel chai ngasi dia ichi thongrabo 나한테 어머니. ichi leiba baton tore mi mangne baton lori mi mangne somani kya lain chakchara lori gan kangsoi chai tamo kangsoi hawe hojik che hojiti kangsoi yamna hawo matam ne ningthe kangsoi din ningthe tamo di bo awoi ba noi chungna thong sina hawa hele aine ga chakpa manipure chum thong ga sidi eng ubode de hamra hawroi de baka male ko chum thong ga se chara ga di kho ma cha de wari ni tingkop aduta chum thong do lang tik lange mahi ga do pong hoi mating mating hamna ga kho ma cha de kaino hai sibu tamo achum mani ingthe 2015-16 gi wari ni tamo na mani buda chum thong khom cha di
하ꯎ이 하우이. ꯍꯧꯖꯤꯛ ꯏꯔꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯨꯝ ꯂꯩꯔꯤꯅꯀꯣ. ꯀꯥꯡꯁꯣꯏꯒꯤ ꯀꯥꯡꯁꯣꯏ ꯑꯗꯨꯝ ꯃꯥꯟꯅꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ. ꯃꯥꯟꯅꯩꯌꯦ ꯅꯤꯡꯊꯦ ꯃꯥꯟꯅꯩꯌꯦ. ꯈꯨꯊꯣꯡꯗꯣ ꯍꯥꯏꯕ ꯋꯥꯅꯤꯗ. ꯊꯣꯡꯕ ꯈꯨꯊꯣꯡꯗꯣ. ꯁꯝꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯎꯇꯤ ꯑꯁꯪꯕ ꯀꯣ ꯀꯁꯥꯔꯒꯤ ꯎꯇꯤ ꯑꯁꯪꯕ ꯃꯍꯥꯎ ꯈꯔ ꯈꯦꯠꯅꯩꯌꯦ. ꯂꯣꯏꯕꯨꯗꯤ ꯃꯥꯟꯅꯒꯗꯧꯅꯤ ꯀꯩꯅꯣ. ꯉꯥꯁꯨ ꯃꯥꯟꯅꯒꯗꯧꯅꯤ, ꯏꯔꯣꯟꯕꯁꯨ ꯃꯥꯟꯅꯒꯗꯧꯅꯤ. ꯁꯝꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨꯒ ꯍꯥꯏꯅꯔꯤꯗꯅ ꯊꯝꯕꯧꯒ ꯍꯥꯞꯄꯗꯅ ꯀꯔꯤꯒ ꯍꯥꯞꯄꯗꯅ ꯆꯥꯕꯗ ꯍꯥꯎꯏꯗꯅꯀꯣ. ꯏꯔꯥꯡꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯇꯥꯃꯣ. ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯊꯥꯗꯈ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ. ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯦꯗ ꯇꯥꯃꯣꯅ. ꯅꯠꯇꯦ ꯅꯤꯡꯊꯦꯝ, ꯇꯥꯃꯣꯗꯤ ꯊꯥꯒꯠꯇꯕ ꯀꯩꯁꯨ ꯅꯠꯇꯦ. ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯤꯁꯦ. ꯃꯐꯝ ꯃꯐꯝꯒꯤ ꯈꯦꯠꯅꯕ ꯍꯥꯏꯗꯣ ꯈꯔ ꯂꯩꯌꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯎꯁꯣꯞ ꯋꯥꯁꯣꯞꯇꯁꯨ ꯊꯣꯡꯉꯤꯕ ꯕꯥꯃꯣꯟꯁꯤꯡꯁꯦ ꯇꯝꯕ ꯑꯃ ꯆꯪꯉꯦꯕꯀꯣ. ꯆꯥꯛ ꯈꯨꯊꯣꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯦ. ꯃꯤꯅ ꯍꯥꯏꯅꯔꯤꯁꯤꯅ ꯑꯁ ꯃꯅꯤꯄꯨꯔ ꯆꯠꯂꯗꯤ ꯃꯅꯤꯄꯨꯔ ꯎꯇꯤꯒꯗꯣ ꯈꯨꯍꯥꯎ ꯆꯥꯗꯦ ꯀꯥꯏꯅ ꯍꯥꯏꯅꯩꯁꯦ. ꯁꯝꯅ ꯍꯥꯏꯔꯒ ꯐꯤल्मꯗꯒ ꯍꯥꯏꯅꯗ꯭ꯔꯅꯦ, ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯀ ꯍꯥꯏꯗ꯭ꯔꯅꯦ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯅꯦꯕ. ꯏꯁꯩꯗꯒ ꯊꯥꯅ ꯁꯛꯏꯗꯨꯗꯤ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯗꯣ ꯀꯥꯏꯅ. ꯀꯁꯥꯔꯒꯤ ꯅꯤꯉꯣꯜꯒꯤ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯅꯦꯕ ꯏꯆꯝ ꯆꯝꯅ. ꯃꯅꯤꯄꯨꯔꯒꯤꯅꯕꯨ ꯇꯩꯁꯟꯕꯒ ꯈꯣꯠꯆꯟꯕꯒ ꯐꯖꯕ. ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒꯗꯤ ꯍꯥꯟꯅꯒꯤ ꯀꯂꯔ ꯁꯨꯝ ꯂꯥꯛꯄ. ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡꯗꯁꯨ ꯈꯔ ꯈꯦꯠꯅꯩꯕꯀꯣ. ꯁꯝꯅ ꯍꯥꯏꯔꯒ ꯃꯅꯤꯄꯨꯔꯗꯤ ꯆꯥꯛꯁꯦ ꯌꯥꯝ ꯊꯣꯠꯂꯦ. ꯊꯣꯠꯇ꯭ꯔꯣ? ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯆꯥꯛꯁꯦ ꯀꯟꯕ. ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯃꯐꯝꯒꯤ ꯈꯦꯠꯅꯕ ꯈꯔ ꯂꯩꯕꯀꯣ. ꯍꯣꯏ ꯇꯥꯃꯣ, ꯂꯩꯀꯥꯏ ꯑꯃ ꯁꯩꯁꯛ ꯑꯃ ꯍꯥꯏꯗꯨꯅꯤ. ꯋꯥꯎ ꯍꯩꯔꯦ ꯑꯩ ꯏꯅꯥꯎꯁꯤꯗꯤꯀꯣ. ꯂꯩꯀꯥꯏ ꯑꯃꯒꯤ ꯁꯩꯁꯛ ꯑꯃ ꯍꯥꯏꯗꯨꯅꯤ. ꯍꯣꯏ ꯇꯥꯃꯣ. ꯍꯩꯔꯦ ꯏꯅꯥꯎꯁꯤꯗꯤ. ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯁꯤ. ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯕꯗ ꯇꯥꯃꯣ ꯂꯥꯛꯄ ꯉꯝꯃꯒ ꯌꯦꯡꯒꯦꯕꯣ. ꯏꯔꯥꯡ ꯂꯣꯏꯔꯒꯀꯣ. ꯃꯅꯤꯄꯨꯔ ꯅꯨꯄꯤꯒ ꯍꯥꯏꯁꯤꯗꯤ ꯐꯖꯩꯗꯅ ꯀꯦꯊꯣꯛ ꯆꯥꯊꯣꯛꯄꯗ ꯊꯣꯛꯂꯛꯄꯗ. ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯃꯦꯀꯥꯞ ꯃꯌꯥꯝꯗꯣ ꯆꯥꯝꯊꯣꯛꯄꯗ ꯅꯨꯃꯤꯠ 6ꯅꯤꯒ ꯆꯪꯉꯝꯅꯤ. ꯆꯨꯝꯗ꯭ꯔꯣ ꯇꯥꯃꯣꯅ ꯍꯥꯏꯁꯦ? ꯍꯥꯏꯅꯗ꯭ꯔꯣ ꯏꯁꯩꯗꯒ ꯀꯁꯥꯔ ꯂꯝꯒꯤ ꯂꯩꯁꯥꯕꯤꯗꯣ ꯁꯨꯡꯀꯦ ꯀꯦꯗꯅ ꯐꯖꯕꯤꯗꯣ ꯀꯥꯏꯅ. ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯈꯦꯠꯅꯩꯗꯅ ꯃꯥꯏ ꯃꯐꯝꯗꯣ. ꯏꯁꯩ ꯁꯩꯌꯦꯛꯇꯁꯨ ꯃꯅꯤꯄꯨꯔꯒ ꯀꯁꯥꯔꯒ ꯈꯦꯠꯅꯕ ꯈꯔ ꯂꯩ. ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯐꯝ ꯃꯐꯝꯗꯨꯒꯤꯀꯣ. ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯁꯨꯕ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯨꯕ, ꯃꯔꯩ ꯃꯨꯟꯅ ꯁꯨꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ. ꯀꯥꯎꯕ ꯁꯨꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅꯀꯣ. ꯈꯔꯅꯤ ꯗ꯭ꯔꯥꯏꯚꯔ ꯃꯊꯨꯟꯗ ꯍꯤꯟꯗꯤ ꯕꯦꯟ ꯆꯠꯂꯝꯃꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯃꯤꯗꯨꯅꯗꯤ ꯒꯥꯔꯤ ꯀꯌꯥꯝ ꯊꯧꯕꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯅꯤ. ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯩꯕ. ꯄꯀꯥ ꯁꯅꯥꯒ ꯁꯛꯇ꯭ꯔꯣ ꯈꯨꯅꯨꯡ ꯏꯁꯩꯗ? ꯈꯨꯂꯪ ꯏꯁꯩ ꯍꯥꯏꯗ꯭ꯔꯥ? ꯍꯥꯏꯕꯦꯝꯃ ꯀꯥꯏꯅ ꯍꯥꯏꯕꯗ ꯐꯖꯅ ꯅꯨꯡꯁꯤꯗ꯭ꯔꯣ? ꯂꯧꯔꯝꯗꯥꯏꯗ ꯇꯦꯟꯅ ꯋꯥ ꯈꯥꯏꯅꯔꯝꯗꯥꯏ ꯌꯣꯡ ꯃꯥꯟꯕ ꯀꯥꯏꯅ ꯁꯛꯇꯣꯛꯄꯗꯣ ꯐꯖꯗ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯁꯩꯌꯦꯛꯇꯁꯨ ꯂꯣꯏꯅ ꯈꯔ ꯈꯦꯠꯅꯩꯌꯦꯕꯀꯣ. ꯀꯦꯔꯒ ꯐꯖꯕꯅꯤ, ꯀꯦꯗ꯭ꯔꯗꯤ ꯀꯁꯥꯔꯅ ꯍꯦꯜꯂꯤꯗ ꯇꯥꯃꯣ. ꯅꯪꯅ ꯊꯥꯒꯠꯂꯛꯏꯅꯦꯕꯀꯣ. ꯑꯩ ꯏꯅꯥꯎꯁꯤꯗꯤꯕꯨ ꯄꯦꯜꯂꯦꯍꯦ. ꯋꯥꯎ ꯔꯤꯡꯀꯨ ꯁꯤꯡꯍ,
Bangladesh tei khuramjari ojabu jai jai Krishna rinku thagachari haninga leitana Bangladesh tagi ko kayata Assam haitare ko khogi akhoi India haitare ne Bangladesh nak sunna amni ado aigi channel sida rinku na changbir bagi damakta rinku bu haninga haitan thagachari welcome Bangladesh kadai gino rinku kai daubiri rinku channel paibra aigi channel se jamdi kanu jadri nongna paija bane channel siko ai channel sidi chumnage sum aikhoi gi Manipuri nat sankirtan sei sechapamo oirubaduna lehoriba hogoriba inausing icinausingda sum khara khara share tawjagayadana aina channel paijabani adubu aigi channel sibu rinkuna miyeng tabibi damakta rinkibu hainingai leitana thagachari ojabudi jamna flow tawjabani thagachari hainingai tana rinkibu hainingai thagachari ai Bangladesh ki keba Shagau kunja dagini wow thagachari rinku adom kaidau biri bage aigi inaw ningthem nare oja rinku joy hai wow rinku busu aigi inaw ningthem na khuramjari hai rinku thagachari aigi channel bu flow to bi damokta haringai ren thagachari aigi channel sidi karim jaude nat sankirtan gi isai nongmai ko adugati chumnagi sum wari watai ko khogi gaura sampradai gi ko Bangladesh ki su ai maramukta sum jengjai nat sankirtan jam nungai jai chakhiba 2023 ra karinoi kaure madu kasardagi sei sakpa pungjai ba chakhibani moi ai busu haubirami manduga ina passport lejaudaba adubu rinku thagachari adom kari thabak tawbiri bage Maramaduna Bangladesh ta leibiriba maitai chinaw mayam punamuksu chandam mongol singai se chapana khuramjari aduna Bangladesh ta oiba taragasu khoge maitai culture nat sankirtan bu jokhot piu sagot piu hagolaiba maitai chinaw sing angang sing hagop pirakpa singbu sagot piu lai lai su tamhan biu nat sankirtan su thawai jahon biu haiduna aina aigi taraptagi Bangladesh ta leibiriba ojaguru sing famda norukna singjari aidi chahi se hojik kuni thoini adubu ai pung tamjari hainingai leiten thagachari rinku chahi 22 years matam leiri lairisu tambiu aduga pung sujayu pung isai haiba nat sankirtan se world masak khangibani maitegi nat sankirtan culture si jamna matik magun leiraba hariban nat sankirtan si akhoi gaura sampradai ta nati ko rinku akhoi maitai dasu maitai pro maitai apopa ka hin leina ko moi dasu leirim ni nat sankirtan isai sakpase aduna akhoi asi pokpada sibada changdraba jadraba nat sankirtan asibu rinku 22 years subana thawai jaudana pungbu jukhut piriba inawbu thagachari hojik faudi lairi tamjari diploma in engineering da wow good job thagachari rinku lairi su thawai jaunga pau aduga pungsu tambiu hayeng nangna thabak tawra matungda ko hayeng soidana pungdasu khongda bigda haibasidi amata lemda mangdramni ko thagachari hoi adu jamna phai thagachari hai ningthemna tamo adu jaudaba sungja jadabani ko mani ningthem sungja jadrabni ningthem gaura oigera apokpa maitai prop oigera ko gaura gesu mi masibada soradha karma soli isei pung jauri apokpa maitai prop gesu sibada soradha soli pung isei jauri laison tabu kitang khenai ko na mingkhaidi chap manai aduna aigidi gaura sampradai oigera maitai proof oigera isagi inatpu manghandaba aduna hojikti maitai macha isinaw hagoleba singna nat sankirtan isagi culture sibu thawai jaudaba ma sum uba phangi
ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯗꯤ ꯅꯠ ꯁꯪꯒꯤꯇꯣꯟ ꯄꯥꯝꯖꯔꯨꯕꯒꯤ ꯆꯪꯖꯕꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯍꯩꯖꯕ ꯃꯤ ꯅꯠꯆꯗꯦ ꯏꯁꯥꯒꯤ ꯏꯅꯥꯠꯁꯤ ꯃꯥꯡꯍꯟꯅꯤꯡꯗꯕ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯧꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯤꯡꯊꯦꯝ ꯑꯃꯁꯨꯡ ꯔꯤꯡꯀꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯐꯣꯂꯣ ꯇꯧꯕꯒꯤꯗꯃꯛꯇ ꯔꯤꯡꯀꯨꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯇꯥꯃꯣꯏ ꯋꯦꯜꯀꯝ ꯅꯤꯡꯊꯦꯝ ꯑꯗꯨꯅ ꯔꯤꯡꯀꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯄꯨꯡꯁꯨ ꯇꯝꯃꯦ ꯑꯗꯩꯗꯤ ꯗꯤꯄ꯭ꯂꯣꯃꯥ ꯏꯟ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯁꯨ ꯑꯣꯏꯔꯦ ꯇꯝꯃꯤ ꯍꯧꯖꯤꯛꯐꯥꯎ ꯇꯝꯈꯣ ꯃꯇꯝ ꯂꯩꯔꯤ ꯆꯍꯤ 22 ꯃꯇꯝ ꯌꯥꯝ ꯂꯩꯔꯤꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯅꯥꯎ ꯔꯤꯡꯀꯨ ꯑꯗꯨꯅ ꯇꯥꯃꯣꯒꯤ ꯏꯌꯥꯝꯕꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯔꯤꯡꯀꯨꯒꯤ ꯃꯐꯝꯗ ꯀꯣ ꯕꯪꯒ꯭ꯂꯥꯗꯦꯁꯁꯦ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯉꯦ ꯍꯧꯖꯤꯛꯇꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯏꯔꯥꯡ ꯌꯥꯝ ꯀꯜꯂꯤ ꯀꯁꯥꯔꯒꯤ ꯄꯨꯡꯖꯩꯕ ꯑꯣꯜ ꯀꯁꯥꯔ ꯑꯁꯥꯝ ꯃꯅꯤꯄꯨꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯒꯣꯔꯇꯣꯂꯥ ꯇ꯭ꯔꯤꯄꯨꯔꯥ ꯐꯥꯎꯅ ꯃꯃꯤꯡ ꯂꯩꯔꯕ ꯅꯪꯁꯨ ꯇꯥꯔꯝꯒꯅꯤ ꯔꯤꯡꯀꯨꯁꯨ ꯀꯁꯥꯔꯒꯤ ꯄꯨꯡꯖꯩꯕ ꯑꯣꯖꯥ ꯕꯁꯟꯇꯥ 2023ꯔ 4ꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯒꯨꯔꯨ ꯀꯤꯇꯣꯟ ꯁꯛꯎꯕꯅꯦ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯊꯦꯡꯛ ꯌꯨ ꯔꯤꯡꯀꯨ ꯑꯣꯖꯥꯗꯤ ꯑꯐꯕꯇꯅꯤ ꯇꯥꯛꯀꯗꯧꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯒꯗꯕꯅꯤ ꯏꯁꯥꯒꯤ ꯏꯅꯥꯠꯁꯨ ꯌꯣꯛꯀꯗꯕꯅꯤ ꯀꯣ ꯅꯠ ꯁꯪꯀꯤꯔꯇꯟꯕꯨ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯇꯝ ꯄꯨꯝꯕꯗ ꯃꯍꯥꯛ ꯕꯦꯕꯍꯥꯔ ꯅꯤꯇꯤ ꯁꯥꯖꯠ ꯗꯤꯁꯤꯄ꯭ꯂꯤꯟ ꯅꯥꯏꯔꯛꯀꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯔꯛꯀꯅꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯑꯣꯏ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯔꯛꯀꯅꯤ ꯑꯗꯨꯅ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗ ꯔꯤꯡꯀꯨ ꯏꯌꯥꯝꯕꯅ ꯈꯟꯖꯕꯗ ꯕꯦꯕꯥꯔ ꯅꯤꯇꯤ ꯑꯃ ꯐꯖꯅ ꯇꯝꯃꯦ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯐꯖꯅ ꯇꯝꯃꯦ ꯋꯥꯍꯩ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯅ ꯈꯪꯉꯤ ꯏꯊꯛꯀꯤ ꯑꯍꯟꯗ ꯀꯔꯤ ꯋꯥꯍꯩ ꯀꯧꯒꯅꯤ ꯀꯔꯤ ꯕꯦꯕꯥꯔ ꯇꯧꯒꯅꯤ ꯀꯔꯤ ꯊꯧꯒꯜ ꯇꯧꯒꯅꯤ ꯑꯗꯨꯅ ꯔꯤꯡꯀꯨꯁꯨ ꯄꯨꯡꯖꯩꯕ ꯑꯃ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯆꯪꯉꯕꯅꯤꯅ ꯆꯍꯩꯗꯕ ꯆꯤꯟꯖꯥꯛ ꯆꯥꯗꯕ ꯑꯐꯕ ꯅꯤꯇꯤ ꯁꯥꯖꯠ ꯇꯝꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯕ ꯑꯩꯁꯦ ꯔꯤꯡꯀꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ ꯏꯈꯥꯒꯤ ꯉꯥꯡ ꯑꯣꯏꯔꯕꯅꯤꯅ ꯏꯅꯥꯎ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯅ ꯇꯝꯕꯤꯕ ꯒꯨꯔꯨꯕꯨ ꯃꯇꯤꯛ ꯆꯥꯅ ꯁꯦꯕꯥ ꯇꯧꯕ ꯒꯨꯔꯨꯗ ꯃꯤꯔꯥꯏꯕ ꯌꯥꯗꯦ ꯒꯨꯔꯨ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯒꯨꯔꯨꯒꯤ ꯕꯥꯏꯛꯀ ꯐꯪꯉꯕꯗꯤ ꯅꯪꯅ ꯇꯧꯔꯨ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯑꯣꯀꯦ ꯁꯛꯁꯦꯁ ꯑꯣꯏꯒꯗꯧꯅꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯃꯕꯁꯨ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯕꯨ ꯕꯦꯕꯥꯔ ꯅꯤꯇꯤ ꯈꯪꯅ ꯆꯠꯄ ꯄꯨꯡ ꯌꯩꯔꯒꯁꯨ ꯑꯩꯒꯤ ꯇꯝꯕꯤꯕ ꯒꯨꯔꯨꯗꯦꯕꯗꯨꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯕ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤꯟꯅꯕ ꯌꯥꯗꯦ ꯑꯣꯖꯥꯒ ꯐꯝꯃꯤꯟꯅꯒ ꯅꯣꯛꯅ ꯈꯦꯗꯅ ꯀ꯭ꯋꯥ ꯂꯥꯡ ꯆꯥꯕ ꯌꯥꯗꯦ ꯀꯣ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯣꯖꯥꯅ ꯅꯨꯡꯁꯤꯅ ꯀ꯭ꯔꯤꯄꯥ ꯐꯪꯕ ꯅꯨꯃꯤꯠꯇꯅꯦ ꯃꯥ ꯑꯗꯨꯝ ꯐꯥꯎꯒꯗꯧꯔꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯇꯥꯖꯩ ꯑꯣꯖꯥ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯂꯩꯇꯅ ꯑꯣꯖꯥꯁꯤꯡꯒ ꯎꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯋꯥꯎ ꯑꯗꯨ ꯐꯪꯒꯅꯤ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯄꯨꯡꯖꯩꯕ ꯑꯣꯖꯥꯁꯤꯡ ꯂꯩꯔꯤꯗꯅꯀꯣ ꯁꯨꯝ ꯇꯝꯃꯣ ꯀꯥꯏꯗꯦ ꯑꯗꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯍꯧꯖꯤꯛꯀꯤꯗꯤ ꯁꯣꯔꯥꯙ ꯀꯔꯃ ꯑꯃ ꯁꯛꯄ ꯉꯝꯕ ꯃꯔꯤ ꯀꯤꯔꯇꯣꯟ ꯑꯃ ꯁꯛꯄ ꯉꯝꯕ ꯄꯨꯡꯖꯩꯕ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯕꯨ ꯆꯠꯂꯒ ꯁꯨꯝ ꯇꯝꯃꯨ ꯔꯤꯡꯀꯨ ꯇꯥꯃꯣ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯇꯥꯃꯣ ꯅꯅꯥꯎꯁꯦ ꯊꯕꯛ ꯂꯩꯔꯦ ꯑꯣꯀꯦ ꯅꯤꯡꯊꯦꯝ ꯊꯕꯛ ꯂꯩꯔꯕꯗꯤ ꯄꯣꯊꯥꯔꯣ ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯍꯦꯜꯂꯤꯀꯣ ꯑꯗꯨꯕꯨ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜꯗ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯇꯥꯃꯣꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯤꯡꯊꯦꯝ ꯇꯥꯃꯣꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯅꯥꯎꯕꯨ ꯀꯥꯎꯕ ꯉꯝꯃꯣꯏ ꯀꯣ ꯆꯦꯅꯦꯜ ꯄꯥꯏꯔꯁꯨ ꯄꯥꯏꯗ꯭ꯔꯕꯁꯨ ꯏꯅꯥꯎꯕꯨꯗꯤ ꯇꯥꯃꯣꯅ ꯀꯥꯎꯕ ꯉꯝꯃꯣꯏ ꯔꯤꯡꯀꯨ ꯊꯥꯒꯠꯆꯔꯤ ꯔꯤꯡꯀꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯑꯗꯨꯒ ꯄꯨꯡꯁꯨ ꯐꯖꯅ ꯇꯝꯃꯣ ꯑꯣꯖꯥꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯣꯖꯥꯁꯤꯡ ꯂꯩꯗꯅꯀꯣ ꯃꯗꯨꯒ ꯇꯥꯟꯅꯔ ꯈꯣꯠꯅꯔꯒ ꯐꯖꯅ ꯇꯝꯍꯧꯔꯕꯗꯤ ꯍꯌꯦꯡ ꯔꯤꯡꯀꯨꯅ ꯃꯇꯝ ꯑꯃꯗ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯈꯤꯕ ꯈꯪꯗꯦ ꯖꯁꯥ ꯊꯕꯛ ꯑꯃ ꯑꯣꯏꯈꯤꯕ ꯇꯥꯔꯒꯁꯨ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅꯗꯤ ꯍꯥꯏꯗꯤ ꯊꯕꯛꯇꯤ ꯄꯣꯊꯥꯕ ꯂꯥꯛꯈꯤꯒꯅꯤ ꯍꯌꯦꯡ ꯆꯍꯤ 50 ꯁꯨꯔꯛꯄꯗ ꯈꯪꯗꯦ 60 years ꯁꯨꯔꯛꯄꯗ ꯈꯪꯗꯦ ꯃꯗꯨꯒ ꯑꯃꯨꯛ ꯅꯪ ꯄꯨꯡꯗ ꯆꯪꯕ ꯌꯥꯏꯑꯕꯀꯣ ꯌꯥꯝꯅ ꯁꯥꯎꯕ ꯌꯥꯗꯦ ꯀꯣ ꯁꯨꯔꯁꯅ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯒꯦ ꯁꯨꯔꯁ ꯗꯗꯥ ꯔꯤꯡꯀꯨ ꯀꯅꯥꯅꯣ ꯗꯗꯥ ꯔꯤꯡꯀꯨꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯅꯤ ꯁꯨꯔꯁ ꯗꯗꯥ ꯔꯤꯡꯀꯨꯁꯦ ꯍꯧꯖꯤꯛ ꯗꯤꯄ꯭ꯂꯣꯃꯥ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯃꯤ ꯄꯨꯡꯁꯨ ꯇꯝꯃꯤ ꯎꯔꯦꯗꯅ ꯑꯁꯨꯃꯥꯏꯅ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯨ ꯁꯨꯔꯁ ꯋꯥꯎ ꯂꯩꯅꯥ ꯂꯥꯛꯑꯦ ꯅꯍꯥ ꯑꯍꯟ ꯂꯥꯏꯛ ꯗꯟ ꯕꯥꯏ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ
naha ahan like dan haidadi kaide okay oi du bai du di hinjaman khre aduni suraj rinku se nang di dada kautare nanguni halle dada se ji bangladesh tagi ni ma pungjai aduga ma haji diploma engineer tammi yango sumaina aigi suraj su fajana like tammo pungsu fajana tammo ko ai matik cha engineer am oigi bijai matik chaba ACS am oigi bijai matik chaba director am oigi bijai adubu tawu maki department da lari makhaidi makbu mina ijat tawre loiba numita mayumda phamme kana sak khangaroi aduga nat sankirtan da jawriba miosing ojasing sidi walla masak khangadromni sidiba jaba tapat maki maming lehogodromni samna habda hauji aikhoi worlda maiteng le pham punamakta nat sankirtan isei saibase ming pallabada ming panbadi palhaide adubu ming pandagati khangaroi aikhoi guru deba hai bhagavan haita aikhoi di guru haibisate aikhoi di bhagavan haigadamni ko aikhoi bhagavan guru deba lai uigraba aikhoi oja gulapi gi thambiramba nam asi hauji maiteng le pham punam mukta soli walna ase maitana wa khaidi makhai sangsada mi bana hingi makhai asum le hogodromni ko aduna nat sangiton se magun yam chawri nat sangiton haibase haujek rinkuna mana diploma engineer tami bodo ma he pungge ba phawung ore matan wala ma sakhangadomni yan khangdo bangladesh ke pungge ba rinku haina harakane ba hay mana diploma engineer pass to mo tamdane maduga myamna newspaper phone kari mak to bangladesh ki tu aduna nat sankitan sidi hingi makai mangoi dami rinku suraj lai phajan to ha benthau lakle hoi oja bai oidradi kaidawni nongmata aigi video jengbi bro hai chumi benthau na haiba adubu nasudi kaidawni aigi channel khudingi haijabani aidi matam sangjate video bauda maramakta hapta amani matungda maramak thangali dutani LB sebau kayani matungda thari no aduna sang matamda sum jengjage warau binu benthau laina atopa ichinau youtuber ichinau mem punamak show ko aidi hek channel paipde sum hajarabani aine family nuaite jio papa laure du jate hauji khali wifi connect to gana pasa leitri ichinau mya rinku thokhrabro rinku thodi bai piramuko thagachari rinku ojage channel bu yambe channel bu mayamda share to biu hajaningi suraj isunupa hai janungsi rinku hoi benthau hai ojagi wari tajari hai thank you rinku oja jamna khangdeda sum khara khangwodo nungsidana inawda sum haibani ko matam sangwada pung atai matamdana like tammo rinku ichinau kayano baba mama leiribra jamnungsi bangladesh koidi koiningi adubu gobindagi kirpa leirabadi soidana amukti chakkan khali isa haita khallaga migi khambidaba haiduni benthau dumakti hainudana suda dada rinku se pung jaiba niba pung jaibara pung jaiba nibani ha pung jaibani pung tammi makso dada rinku do pung jaiba tammiye aduga diploma engineer ni ma tammi juji aji engineer de le 22 years ni khangabo isa kita haibani hoi adu marmakta sum jengjage benthau warau binu ai handak ata siga video thangatrabani video di leyaba upload tongam diaba ni se jatana
ngasisu isai nga rehearsal loraga kan tawbani adu rinkudi pung jairi se sorat karmagadi soratagadi jairabra nangi tambiba ojagi mingna kari kawi amtang hairamu rinku ꯑꯩꯈꯣꯏ ꯏꯆꯤꯟꯅꯥꯎ ꯑꯅꯤ ꯁꯨꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯕꯕꯥ ꯃꯃꯥꯁꯨ ꯐꯅ ꯂꯩꯖꯔꯤ ꯋꯥꯎ ꯅꯥ ꯌꯦꯛꯇꯅ ꯀꯣ ꯐꯖꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯌꯨ ꯒꯣꯕꯤꯟꯗꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯀꯣ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯨ ꯔꯤꯡꯀꯨ ꯑꯗꯣ ꯔꯤꯡꯀꯨꯒꯤ ꯄꯨꯡ ꯌꯩꯕ ꯑꯣꯖꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯤꯕꯤꯗ ꯉꯁꯥꯏꯗꯒꯤ ꯂꯩꯕꯅꯦ ꯑꯣ ꯂꯩꯌꯨ ꯂꯩꯌꯨ ꯕꯦꯟꯗꯧ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯦꯠꯅ ꯃꯤꯁꯅ ꯂꯩꯀꯥꯏ ꯍꯣꯏ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯖꯥꯊꯪ ꯐꯪꯖꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯗ ꯁꯣꯔꯥꯠ ꯀꯔꯃ 3 ꯐꯥꯎꯗꯤ ꯌꯩꯖꯔꯦ ꯋꯥꯎ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯌꯩꯔꯤꯕ ꯁꯣꯔꯥꯠ ꯀꯔꯃ 3ꯗꯣ ꯀꯅꯥꯒꯤ ꯃꯇꯦꯡꯗꯩꯅꯣ ꯀꯅꯥꯒꯤ ꯀ꯭ꯔꯤꯄꯥꯗꯩꯅꯣ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯒꯨꯔꯨꯒꯤ ꯀ꯭ꯔꯤꯄꯥꯗꯩꯅꯤ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥꯗꯅꯤ ꯑꯣꯖꯥ ꯍꯥꯏꯕꯁꯤꯗꯤ ꯒꯨꯔꯨꯅꯤ ꯒꯨꯔु ꯍꯥꯏꯕꯁꯤꯗꯤ ꯏꯁꯣꯔꯅꯤ ꯒꯨꯔु ꯍꯥꯏꯕꯁꯤꯗꯤ ꯚꯒꯕꯥꯟꯅꯤ ꯑꯗꯨꯅ ꯒꯨꯔꯨꯅ ꯕ꯭ꯔꯍ꯭ꯃꯥꯅꯤ ꯒꯨꯔꯨꯅ ꯕꯤꯁꯅꯨꯅꯤ ꯒꯨꯔꯨꯅ ꯃꯍꯦꯁꯣꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯒꯨꯟ ꯑꯣꯖꯥꯒꯤ ꯀ꯭ꯔꯤꯄꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯅ ꯀ꯭ꯔꯤꯄꯥ ꯐꯣꯏꯕ ꯒꯨꯔꯨꯅ ꯋꯥꯔꯧꯕ ꯍꯥꯏꯁꯦ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅ ꯃꯅ ꯀꯛꯄ ꯉꯝꯗꯦꯀꯣ ꯔꯤꯡꯀꯨ ꯑꯗꯨꯅ ꯑꯣꯖꯥ ꯖꯥꯅꯕ ꯆꯠꯂꯨ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯂꯥꯛꯎ ꯔꯤꯡꯀꯨ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯊꯕꯛ ꯊꯥꯗꯣꯛꯑ ꯆꯦꯟꯕ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯦꯛ ꯑꯣꯖꯥꯗꯨꯅ ꯄꯦꯜꯂꯛꯄꯗ ꯅꯪꯉꯣꯟꯗ ꯍꯦꯛ ꯀ꯭ꯔꯤꯄꯥ ꯄꯤꯔꯛꯄꯗ ꯅꯪ ꯐꯥꯎꯒꯗ꯭ꯔꯣꯝꯅꯤ ꯀꯣ ꯑꯗ ꯐꯖꯅ ꯇꯝꯃꯨ ꯑꯣꯖꯥ ꯒꯨꯔꯨ ꯃꯁꯛ ꯈꯪꯅ ꯆꯠꯂꯨ ꯅꯥꯝ ꯁꯣꯟꯕ ꯃꯤꯅ ꯑꯍꯪ ꯌꯥꯗꯦ ꯅꯥꯄꯜ ꯀꯥꯕ ꯌꯥꯗꯦ ꯃꯔꯥꯏ ꯂꯨꯛꯅ ꯆꯠꯀꯗꯕꯅꯤ ꯚꯛꯇꯤ ꯄ꯭ꯔꯦꯝ ꯂꯩꯒꯗꯕꯅꯤ ꯀꯣ ꯌꯦꯡꯕꯤꯔꯁꯨ ꯌꯦꯡꯕꯤꯗ꯭ꯔꯁꯨ ꯀꯔꯤꯃꯠꯇ ꯑꯀꯥꯏꯕ ꯂꯩꯖꯗꯦ ꯃꯁꯨ ꯕꯦꯟꯙꯧ ꯋꯥꯍꯩ ꯍꯦꯟꯖꯟꯒꯅꯨꯗ ꯕꯦꯟꯙꯧ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯁꯨꯁꯨ ꯑꯩꯒꯤ ꯑꯣꯖꯥ ꯄꯟꯗꯣꯝ ꯁꯨꯔꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯣ ꯑꯣꯖꯥꯗ ꯑꯍꯜ ꯑꯣꯏꯔꯕꯣ ꯑꯍꯜ ꯑꯣꯏꯔꯗꯧ ꯃꯥꯜꯂꯤ ꯅꯪ ꯍꯥꯏꯁꯤꯅ ꯑꯣꯖꯥꯗꯣ ꯑꯍꯜ ꯑꯣꯏꯒꯗꯕ ꯃꯤ ꯃꯥꯜꯂꯤ ꯐꯖꯅ ꯇꯝꯃꯨ ꯔꯤꯡꯀꯨ ꯑꯣꯖꯥ ꯖꯥꯅꯕ ꯆꯠꯂꯣ ꯑꯗꯨꯅ ꯁꯪꯀꯤꯔꯇꯟꯗ ꯀꯨꯝꯃꯕꯗꯤ ꯍꯛꯆꯥꯡ ꯅꯥꯟꯕ ꯐꯤꯖꯦꯠ ꯆꯥꯖꯦꯠ ꯅꯥꯟꯕ ꯑꯣꯖꯥꯗꯤ ꯀꯁꯥꯔꯒꯤ ꯃꯐꯝ ꯑꯃꯗ ꯌꯥꯝꯅ ꯀꯨꯏꯅ ꯄꯨꯡ ꯇꯝꯖꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯣ ꯂꯩꯔꯝꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒ ꯇꯝꯃꯝꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯣꯖꯥꯗꯤ 2001ꯗꯒꯤ ꯏꯁꯩ ꯇꯝꯃꯛꯄꯅꯤ ꯃꯔꯝ ꯂꯩ ꯄꯨꯔꯒ 2012ꯗꯒꯤ 11ꯗꯒꯤ ꯏꯁꯩ ꯆꯠꯄ ꯍꯧꯔꯛꯄꯅꯤꯀꯣ ꯇꯨ 2020 21 12 ꯑꯗꯨꯋꯥꯏ ꯑꯣꯏꯔꯝꯃꯅꯤ ꯆꯨꯝꯃꯤꯅꯦ ꯑꯣꯏꯔꯝꯗꯥꯏ ꯑꯣꯏꯔꯝ ꯆꯨꯝꯃꯤ 21 22 23 24 25 ꯂꯥꯜꯂꯦ 2021 22 21 ꯍꯧꯔꯛ ꯆꯨꯝꯃꯤ 22 ꯑꯩꯅ ꯍꯧꯔꯛꯏ ꯑꯣꯖꯥꯗꯨ ꯄꯨꯡ ꯌꯩꯔꯝꯕ꯭ꯔꯣ ꯀꯩꯕ ꯑꯣꯖꯥꯗꯨ ꯄꯨꯡ ꯌꯩꯔꯝꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯣꯖꯥꯕꯨ ꯑꯗꯨꯕꯨ ꯑꯣꯖꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 3 ꯐꯥꯗꯣꯔꯦ ꯑꯣꯖꯥ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯍꯣꯏ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯏꯁꯣꯔ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯑꯗꯣ ꯃꯊꯪ ꯑꯣꯖꯥ ꯂꯩꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥꯗ ꯕꯣꯔꯤꯔꯒ ꯒꯨꯔꯨ ꯅꯥꯏꯔꯒ ꯇꯝꯅꯕ ꯍꯣꯠꯅꯧꯀꯣ ꯑꯣꯖꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯗ ꯑꯃꯨꯛ ꯒꯨꯔꯨ ꯈꯜꯂꯒ ꯄꯨꯡꯗꯣ ꯇꯝꯃꯨ ꯔꯤꯡꯀꯨ ꯔꯤꯜ ꯁꯦꯝꯕ ꯃꯦꯗꯥꯝ ꯌꯥꯝꯅ ꯐꯩꯀꯣ ꯃꯁꯨ ꯍꯥꯏ ꯔꯤꯜ ꯁꯦꯝꯕ ꯃꯦꯗꯥꯝ ꯌꯥꯝꯅ ꯐꯩꯀꯣ ꯃꯁꯨ ꯍꯣꯏ ꯐꯩ ꯔꯤꯡꯀꯨꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ
ꯔꯤꯡꯀꯨ ꯆꯥꯛ ꯆꯥꯔꯕꯣ ꯑꯣꯖꯥꯕꯨ ꯄꯨꯡ ꯌꯩꯔꯝꯕ꯭ꯔꯣ ꯍꯥꯏ ꯀꯅꯥꯅ ꯑꯩꯕꯨꯔꯣ ꯍꯥꯏꯁꯤꯕꯣ ꯁꯨꯔꯁ ꯑꯣꯖꯥ ꯄꯨꯡ ꯌꯩꯔꯝꯗꯦ ꯌꯥꯝꯅ ꯁꯣꯟꯅꯔꯝꯃꯤ ꯍꯥꯏꯅ ꯇꯥꯖꯩ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯂꯣꯁꯤꯡꯅ ꯍꯥꯏꯅꯩ ꯑꯣ ꯑꯣꯖꯥꯒꯤ ꯀꯥꯡꯕꯨ ꯃꯣꯏ ꯂꯣꯏꯅꯃꯛꯁꯤꯡ ꯍꯥꯏꯕ ꯑꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯑꯣꯖꯥ ꯍꯥꯏ ꯑꯣ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯣꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯅꯤꯅ ꯂꯤꯁꯥꯗꯤ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯔꯝꯅꯦꯕꯀꯣ ꯑꯩꯁꯨ ꯆꯥꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯔꯅꯤ ꯑꯣ ꯑꯣ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯔꯤꯡꯀꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯣ ꯑꯣꯖꯥꯗꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯣ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯂꯩꯕꯅꯤ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯌꯥꯎꯕꯅꯤ ꯀꯣ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯦꯡꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯣꯖꯥ ꯊꯣꯛꯂꯒꯦ ꯑꯣꯀꯦ ꯁꯨꯔꯁ ꯔꯤꯡꯀꯨꯅ ꯅꯨꯡꯁꯤꯗꯨꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯑꯩꯁꯨ ꯅꯨꯄꯤꯗꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯗ꯭ꯔꯥ ꯕꯣꯕꯣꯛꯅ ꯍꯪꯉꯤ ꯍꯥꯏꯌꯨ ꯃꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯥꯛꯑꯝꯃꯦ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯂꯤꯁꯥ ꯌꯥꯝ ꯍꯣꯡꯉꯦ ꯑꯣꯖꯥ ꯏꯂꯤꯁꯥꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯔꯤꯡꯀꯣ ꯑꯩꯈꯣꯏꯅ ꯇꯥꯕ ꯌꯥꯝꯅ ꯍꯥꯎꯔꯦ ꯍꯥꯏꯅ ꯇꯥꯕ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯤꯁꯥꯁꯦ ꯄꯨꯡ 10:30 ꯇꯥꯔꯦ ꯗꯦꯁꯀꯤ ꯂꯤꯁꯥ ꯐꯪꯂꯤ ꯍꯥꯏꯕꯇꯅꯤ ꯃꯅꯝꯗꯤ ꯁꯔꯒ ꯌꯧꯔꯦ ꯃꯅꯝꯗꯤ ꯁꯔꯒ ꯌꯧꯔꯦ ꯃꯅꯝꯗꯤ ꯁꯔꯒ ꯌꯧꯔꯦ ꯀꯦꯖꯤ ꯈꯨꯗꯤꯡ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯨꯄꯥꯅ 1,200 ꯇꯥꯖꯩ ꯏꯃꯥꯏ ꯏꯄꯦꯝꯃ ꯑꯗꯨꯗꯤ ꯁꯨꯝ ꯃꯥꯟꯅꯩꯗ ꯂꯨꯄꯥꯅ 1,200 ꯇꯥꯖꯩ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯁꯨꯝ ꯄꯤꯌꯦ ꯂꯤꯁꯥ ꯑꯗꯨꯝ 1,000 ꯄꯤꯕꯁꯨ ꯌꯥꯎꯔꯤ 1,900 ꯄꯤꯕꯁꯨ ꯌꯥꯎꯔꯤ ꯐꯪꯕꯁꯨ ꯈꯔ ꯋꯥꯏ ꯑꯣ ꯃꯇꯝ ꯇꯧꯔꯦ ꯑꯣꯀꯦ ꯏꯆꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯔꯤꯡꯀꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯈꯔ ꯆꯪꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯐꯪꯕꯁꯨ ꯈꯔ ꯋꯥꯏ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗꯤ ꯂꯨꯍꯣꯡꯕꯒꯤ ꯁꯣꯔꯥꯠꯀꯤ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯕꯅꯤ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯕꯦꯟꯙꯧꯅ ꯍꯥꯏꯗꯣ ꯑꯩꯒꯤꯗꯤ ꯀꯩꯗꯧꯅꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯅꯠ ꯁꯪꯀꯤꯔꯇꯟ ꯁꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯠ ꯁꯪꯀꯤꯔꯇꯟ ꯑꯣꯏꯅ ꯊꯥꯡꯒꯠꯆꯔꯦ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯚꯤꯗꯤꯑꯣꯗ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯁꯃꯥꯖꯁꯤꯗ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯅ ꯈꯪꯍꯧꯅꯕ ꯈꯪꯅꯕ ꯈꯣꯠꯅꯕꯅ ꯁꯨꯝ ꯊꯥꯡꯒꯠꯆꯕꯅꯤ ꯕꯦꯟꯙꯧ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯔꯤꯡꯀꯨ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗꯣ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯔꯤꯡꯀꯨ ꯃꯁꯨꯒꯤ ꯑꯦꯜꯕꯤꯁꯁꯦ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯑꯉꯥꯡꯃꯛꯇꯅꯤ ꯆꯪꯉꯛꯏꯁꯦ ꯁꯞꯄꯣꯔꯠ ꯋꯥꯎ ꯆꯤꯇ꯭ꯔꯥ ꯂꯥꯛꯑꯦ ꯆꯍꯤ ꯃꯇꯨꯡꯗ ꯆꯤꯇ꯭ꯔꯥ ꯆꯪꯉꯛꯑꯦꯍꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯤꯇ꯭ꯔꯥꯗꯤ ꯑꯣꯖꯥ ꯏꯁꯩ ꯑꯃꯇ ꯁꯛꯎꯗꯅ ꯁꯨꯔꯁ ꯈꯅꯥꯎꯒ ꯅꯨꯡꯉꯥꯏꯇꯦꯗ ꯂꯣꯛꯅ ꯑꯣꯖꯥꯁꯦ ꯈꯅꯥꯎꯁꯤ ꯅꯨꯡꯉꯥꯏꯇꯦ
치트라 짝짜라브로 라धा ऐसी 아와버시 꼬는 킁킁킁디라 धा ऐसी 와우 시트라나 짜잘해 아이디 오자이 짜잘해 오자이 춤마이나 하우로가 mayambu ꯀꯩꯕ ꯈꯪꯅꯕ ꯃꯇꯝ ꯈꯨꯗꯤꯡ ꯑꯣꯖꯥ ꯁꯣꯏꯗ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯊꯝꯖꯕꯤꯌꯨ ꯑꯁꯨꯝꯅ ꯍꯧꯔꯛꯄ ꯃꯤꯌꯥꯝꯕꯨ ꯈꯪꯅꯕ ꯃꯇꯝ ꯈꯨꯗꯤꯡ ꯑꯣꯖꯥ ꯁꯣꯏꯗ ꯑꯣꯖꯥꯒꯤ ꯋꯥꯐꯝ ꯊꯝꯖꯕꯤꯌꯨ ꯑꯣ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯁꯩ ꯁꯛꯂꯦꯅꯦ ꯁꯨꯔꯖ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯦꯜꯕꯤ ꯃꯤ ꯈꯔ ꯂꯥꯛꯑꯣ ꯍꯥꯏ ꯔꯥꯙꯥ ꯑꯩꯁꯦ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯌꯦꯡꯉꯨ ꯈꯟꯐꯝ ꯈꯪꯗ꯭ꯔꯤ ꯔꯥꯙꯥ ꯑꯩꯁꯦ ꯑꯩ ꯑꯁꯤ 까나드리 맛복시 똥자들 잉발레이베 순간 까나한데 뽁뻑이만 해잔데 라 당시 폴로이 콤비 치트라 ꯀꯩꯕ ꯀꯥꯞꯄꯤꯕꯒꯤ ꯕꯣꯕꯣꯛꯅ ꯚꯛꯇꯤ ꯑꯃꯇꯪ ꯉꯥꯏ ꯋꯥꯎ ꯍꯥꯏ ꯁꯨꯔꯖꯅ ꯋꯥꯎ ꯑꯁꯤ 이따 까느들이 있다 까느들이 못복시 똥자들이 잉발에 입은 순간 까느들이 뽁뻑이만 의잔들이 라धा ꯐꯪꯂꯁꯨ ꯔꯥꯙꯥꯒꯤ ꯏꯁꯩꯇ ꯁꯛꯅ ꯂꯩꯔꯦ ꯄꯦꯜꯂꯦ ꯈꯨꯔꯨꯝꯖꯔꯤ ꯃꯁꯨꯅ ꯕꯣꯕꯣꯛꯄꯨ ꯄꯦꯜꯂꯦ 미남만 농담만 미눈치 강대양 우마 아시라낭나 심리는 미오이 이면 강함다 마이자 오자 khanaudda lok leira oh khanaudda nuaite lammaina koi khruba 사지도 굼리라
ꯍꯜꯂꯦ ꯋꯥꯔ ꯄꯨꯟꯁꯤ ꯂꯦꯜꯂꯨ ꯇꯝꯈ꯭ꯔꯦ ꯃꯥꯜꯂꯦ ꯁꯤ ꯑꯁꯤ ꯃꯥꯡꯖꯔꯦꯗ ꯍꯤꯗꯥꯛ ꯆꯥꯁꯤꯜꯂꯨ ꯀꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯈ꯭ꯔꯦ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯥꯕꯤꯔꯣ ꯖꯣꯏ ꯖꯣꯏ राधे श्याम जय राधे अदुना इचिनाव मयाम ngasi nongmagi राधे कृष्ण सोनबा लेपतबा अदुना अफबा ओइगनी चाक लाम लनी ओजा औ लामदी लामद्री उम्मा ओजा नचासु विदाय लौजरगे ओके रिंकू गुड नाइट लाइक फजन तमु रिंकू पुंगसु फजन तमु को मसु मिंगोना पनबदा मंगोन तुलसी महिदो थाउ नोमा ऐना थखिबदो चटपा मिनादो जामना सिजनबा फबनी हरे कृष्ण थागचरी बेंधौबु होय हरे कृष्ण ओजा बाय 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 सुरेश बाय बाय रिंकू गुड नाइट kitang mini ahum mali loidri mini inta ngai henga ko loidore adu aisu hallage hayeni jaksang bandrani sinau mya hayeng se bojenoida oja bojenoida चित्रा लेरिब्रो थोदी बाई पिरमुको तुमी तुइन थोकनुको बेंधौ काइने नबा जाथां निजरी ngasi gi ओइनादि मथां नुमिता भैगन उदोय ओइबदा उनसी लेजरी ओजाबु लेजरी ओजाबु यानुसी है येंगिर बेचना मैम पुनमक फैमिली पुनमक आई चैनल सपोर्ट तो हम को सेम तंगनी मैम द निसिंगजरी है ना अदोम अदोम की लेरिबा फैमिली पुनमक लोइन सपोर्ट तो जय कृष्ण ngasi nongmagi chara tamba au adoni bendhau ngasi nongmagi ison tambado ai nongma matam lakpa numita chara tambada jum daw biro jum lak biro aduna nongmagi tatna isogi nam kaudaba chare krishna somba chale krishna somba tumme krishna somba kaigo porma tharasu krishna somba tumba matamdana isa isa khanje wakhando khallaga isonam sola tumbiu sodra mapung phagani ane khanje mayam good morning bye okay morning bye bye chinaw mayam punamak thagde rinku suras laina chitra bye okay